ngasi ayu phong hiba tuan ma manipuri si phong singdigi maru eba I pausing khonga sarakana manipur top channel gi mai kedi gi mayam da share to zigi ahan bada maru eba pawa moina rapist jail thajin kre nupi ani soklei tha sigi tara humdoi da thawal district gi ten tha awang lai kai re sahi mapal da ngai di nupi masa ama lairik takpi gi haiduna themlaga ikai khumraba mangan khibagi thodok to siena bani haiduna thawal women police na faraga custody da leirakhiba Samurai Ratpam Ananda say Konganito in a special court proxo Tabalgi Zasna judicial remand Pibadigi Zel that has in great. Ananda sit Tabal court Putora Pada victim Gimunung Amasum Laikagi missing a mark with Shibigi Serak Pu Hiba Wapam Launa, Doan to one Bakulau Lauduna court complex from Jilaki. Missing Yam Labamiam do Lakshin and Abuhan of the police na Lati Sarstoki, Taudo da Kangabok part 3 digi Nupi any shock to Tawal district hospital Pukatuna, Lekanaki, Hines Paush and Mahatan Fundorakli. Atopa Power Mana Aran Basar Storopan Ipurover like the bigi Awaba Matakta he and Awaba PB Ningdensha. Ipuroiba like the bigi Awaba Kang, a select Yumpam Yodaba Aran Basars Mam Torakuna Awaba Pirakpasi, Yaninde Haina Lake Hidraba, CS Lusai Taraugilu Nabi, Art Ningen Sanana Fundokre, Sandel Districti, Karinku, Biles Tangasi Missing Unaba Mada Art Ningen Sanana Haki, Maki Mapure CS Lusai Tarau Ta Sigi, Tarago Hundre Sandel Districti, Sandel Police Station Manung Sanba, Kurinku Biles the Labor Maki Mapam Yumda, Torianduna Shiram Kibini. Ma numit adu yunga halaki sak pizaraba matung phamungda sanglaba matung mangonda atopa miga mari leinai haina nganglakpadegi ID leisabi sunatana isa leiraba ina karamna atopa ga mari leinagadoribano haiduna ningai sangdana kibidi leki ma phirol puraga mapana thokibene ma masa mathanta thauriyanduna shirama sida thamoi sokna numaitana leiringaida ipu roibigi kangbuna GAC semduna aranba wafam mayam ama hairakpasi nuaite Aranba SARS Mayam Tauduna, Laibisina, Maram Weraga Ipu Roba Lake Tabigi, Torum Pava, Yaubangam Andre, Maramaduna Aranba SARS Mayam Tauribas Tokyo, Kongzon Beleski Ship Chairman are Anong Den Fondora Kibida Handa, Armang, Anchogi, Yum the Toliba, Taudo, Yam Nuaiti, Nopamim, Kambuna, Masano Pasi, come down to Shibano, Hanglam Dana Lake Traba, Lucy Taraugi, Apopa Shays. Quarter Tarauna, case toxin but Sakibasi, Maramsadi, Maki, Mamon Piga, Watanagavani, Madufa, Karimata Tanadi, hidden in a case, Taubudanatana Tasi, Taramangagi Numidang, me, ma'am, ama, comb yum to wipe a lucky beginning day. Lake Devil say Taraugi, Apopa, Amasung, Ziesina, Taroti Besars, she aran Bopamni, Lana Sars, Tobi Muta, Asum Aranadu, Nagadavani, Aran Madu, Dandi Pangsano, Maduna Taduna, Numit Kudingi, Aran Basars, Mam, Ama Putorok Pesipende, Hennis Paush, and Mahatan Fundoke. Makasa Trapoina Topa Paukra Maklangi Bihu, Lokonga, Manaba Atopa Kubam Kiamani Pura Tinere. Maklangi bihu lakon hairaga khangnaba mafam sida haukibukumza English singni taraga humdoida Thawan Misaki mawong manba asauba pali singna samnaduna sema khubam ama thengnabadigi sai adumaktada Manipur lengana archaeological site oina lakthraba tung asida Manipur gi tampaki tongan tongan mafam singna khubam aduga hairap manaba atopa khubam kya manum thengnare Google Map the make sing uba pangliba kubam sing sibuku na nainaba matamda Manipur gi ariba puwari gi top topa likunama khang mangamlagani haina akhang ahi sing phungdong narakhi maklang gi bihu lakonda square meter 2,24,161.45 fak sauna laiba kubam asi maikai mari makta moirang fizal gi mawongda asauba pali kyan question duna lairi loinana pali asi gi manungda so awangma pali singna amu Thawar Misaki mawongna question duna lairi kubam asi mafam amada lanban oina sisinaramba oiramba yai haina mafam adugi akoibada khundariba miyoi kyana thajanari loinana mafam asibu palandabi haina sukaunari Kubam asiga hairap manaba atop kubam ama handakta Imphal East District ki manungsana leiba Nongpok Kaithil manbida thengnare hairiba kubam asi historian amasu oiriba aiba wangam sumorsina thengnarakibani atopa pawamana Manipur COVID-19 laisat ki mipabe hengalaklei gari accident siraba nahani test tawda positive oiramlei lamdam asida COVID-19 gi laisat asigi ayama saruk lakshin mangamlei hani state lenga asina tatana fongdokpa danatana state asida nongmana miyoi manga fawba yona positive oiba thengnadrabasu lamdam asigi miya marakta COVID ki laisat asi paksana sandok lamba yabi oithokpa leiri
ꯃꯁꯤꯒꯤ ꯐꯤꯕꯝ ꯍꯥꯏꯕꯕꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯅꯨꯁꯤꯐꯥꯏ ꯒꯣꯂꯥꯏ ꯃꯄꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕꯗ ꯊꯣꯛꯈꯤꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯠ RAT ꯇꯧꯕꯗ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁꯀꯤ ꯗꯤꯄꯨꯇꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯦꯟ ꯁꯟꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯧꯁꯨꯜꯕꯨꯡ ꯑꯥꯏꯃꯣꯜ ꯚꯤꯂꯦꯖꯇꯒꯤ WP Sungpa Aimol Sei Taragnipan amadi Posangba Mayai Lekaidagi Kundrakpam Leishima Maitai Sei Taragamapanasi Postmortem Taunabidam Moirang Police Station gi SI All Kongmam Hokimna Hospital Sida Pukalakibani COVID-19 Yelaiset Asida Maram Oidana Hospital Sida Postmortem Taudringi Mamoinana COVID test Tagodabani Haba Kangroni Matuina Shivaksang Anidagi sample Lauduna RAT test taubuda COVID-19 positive oirama thengakibani haidi asiba haksang anima protocol gi matung ina mathau taba section tharang sing lokotla batungda rims ki mokra thamkhre lenana aroiba mathau mangam pangthoknaba district authority da khangankre haidi marak thana atenba paukhra Rajbhawan gi sanbi ani yongadori Rajbhawan Imphal gi sanbi ani April 3 English ingani ga kunga mathoi gi pung 3 da auction tawduna yongadori sanbi sing asi Pamba miyoi Rajbhawan ki website www.rajbhawanmanipur.nic.in dagi akupa marul khangba yagani sil tawraba red quotation sing adu mari lenaba che chang singalonena April 3 gi pung ani fawr governor gi deputy secretary da bisingadabani haina su paw amana palli atopa paw amana miyoi ama siramlei Lamphel police station gi manung sana leba langol sing nupa ama tharu yalaga siduna leramlei asi waksang adunga se yik pung 10 makhairam tarakpada Manak nakpada laiba miyoi kharana thengnarakpani makoina asiba haksang ama leire haba pawda police ta pirakhi khudakta police ki team ama mafam adura sangsinduna forensic science ki team galonena magistrate inquiry pangthoklaba matungda postmortem gidam rims ki mokta thamkhre laikhidraba miyoi adugi masak maming khangdri haina police ki pawsin makhatana supalli atopa pawamana matam kaktana ban tawgani Tawbol gi Bisnupur taba lambi asi sembi naba lengana kaknaba matam mama pidriba fawa lambi asi matam kaktana ban tawgani haina Tawbol Welfare Association gi mekeri gi fongdorakli Manipur Press Club tanga si pawmising unaba mada Tawbol Welfare Association gi secretary TS Birena haki Tawbol gi Bisnupur taba lambi asi asuki matik fatre lambi asi da miyamna satak jasin tawbada awaba kya mayonare mari lenaba singdasu lambi asi sembi naba highway aba haijare Maduda tabiraktabadagi haujik lengaki gari amata changhandre lambi asi sembidriba phawbadi makha tana su changhalaroi kumja English ngani ga taraga taretagi na taraga nipana lambi asi pakthoknaba sembiramlaga sai ahum helaba phawbada koilas thaduna lairakibana lambi asida chathok jasin tawriba tawbulgi miyamna khudong chadaba kya mayoknaduna lakli Kumja English ngani ga kungi Chief Minister gi miyam gi numita Tawbol Welfare Association gi President Secretary yauna Chief Minister da wakat khiba laikre Tawbol gi club organization amasu maira pai gi lup yauna Tawbol gi miyam humna khongjang kya sangshilure maduda lambi asi akai toi ke khara men silam laga koilasti thanamdana tokre lambi simbi da ba siga mari lenana haukiba February kungani pana Tawbol da laiba club organization maira pai bi lup singamadi Tawbol gi miyam ga punna Tawbol bazar da miyam gi ba mifam ama phangki mifam aduna warep kya slauki warep aduda March taraga manga phawb gi manuna Manipur legana Tawbol gi miyam da lambi asi semnaba chap chap deadline ama khangadabani karigumba khangandrabadi March taraga tarukta gi Tawbol gi Bisnupur taba lambi asi yana ba praktriba phawba matam kakna thingba haina lepnakhibani Lakadoriba kumja English ngani ga kungani thoigi pangthokadoriba SM Remikal mirep oigadoriba amata Tawbulda janghanda ba amadi MLA boycott tawba haina selepnakhi madugi makha tarakpada ngasi phawba lenga na karimata hairaktabadigi lambi asida matam kaktana ban tawgani ban manungda laining laison ga mari lainaba mai ising medical education ga mari lainaba singdi komthokani aduga government ga mari lainaba gari singdi Tawbul sanghanda haina ngasidagi athingba laire haina su maana makha tana phungdokhi haina pawsina makha tarakli loisilakpoina mapalam geba pawamana Mexico da drug gang ga sathaba ambush ta police personnel taraga humdoi sire Mexico gi mayai thangba lamdam da sagol senumita gunmen singna police Convoy ama ambush tawada law enforcement officer taragum doi sikre haina authority singna phungdokre attack sing adu drug cartel amagi miyoi singni haibisi khangmangamkhi area aduda
operate tawriba criminal group sing thengnana pagidama convoy adu lamdam aduda patrolling tawribani haina state public safety department gi makok Rodrigo Martinez Celisna phungloki Martinez ki matuk ina mihat pasing adu thiwida lanmi sing marine sing amasum national guard troop sing na area adu combing tawki operation aduda helicopter sing chu sizinaki masigi mamang kumza english ni taraga mapani october da mexico gi Michoacan state satakhiba ambush amada gunmen singna police personnel taraga mari hakhi makoina police ki gari sing adusu mai thakhi